Myanmar junta sing rebel gi stronghold oriba Nongkhiyo tamna sanction bawkre Airstrike te misam kya swatkre Myanmar gi Nongkhiyo haina khangnari ba mafam asi tang National Liberation Army na Myanmar junta ri munduna control tawkhrabane adubo junta na mu hanna lakshinna ba mafam adu gi manak nakshin bawkre junta na khungjang sangsilak pada Airstrike loina attack kya sa takhibane madur nomini gi manung na misam nipalam sikhin Nongkhiyo haina ba mafam asi Mandale Lasio Mostret ki yamna maru eba lambi ama Saina yoba yari bamani karigumba Myanmar junta na Nongkhiyo asi lakshin bangam krabadi makoi na sata kibi anti-regime operation 1027 ki matuna makoi ki apun balup amoriba Brotherhood Alliance na taon na tragana city ani mangjo tori bani ningsing baya bade Brotherhood Alliance na Alliance asida atang National Liberation Army Myanmar National Democratic Alliance Army amasum Arakan Army yauri bani say sigi April thada Saina gi mekedi akan ba pressure laktuna Alliance asina control toramba Lasio town junta ra pitoki TNLA amasum MNDAA na Saina gi mekedi gi sangna ba boundary thangna leiri ba mafam singda operate tori bani adu ba hawchikti Saina amadi junta gi akan ba pressure na TNLA na junta gi ningkha taman grava town kya amuk junta ra pitokadori junta gi mekedi gi Nongkhiyo nona lokshin na bohona rakor Airstrike kaya am hanjin jataki madugi manungsana hawkiba pung ni fuga ni pan gi manungda misam ni pan halaga atopokun gatre amana aso opanangan kiben heri Bihar naha amasu kaptuna halamle amana sokle Bihar hawkiba numi krane sida mi hatpagi thawdo hengalakpaga loinana Begusrai districta sungarang naha amama sakhangna bisna numaina kaptuna halamaga loinana atopa amana sokle hena police na fodokre laikhidraba naha adugi maming Amik Kumar se kungamari kawi amadi asokpaduna Prince Kumar se kungama kawi haina sumakona fodokli police officer amana fodokpigi matu ina naha ani du Begusrai district ki Lohia Nagar area da masakhangda ba miyishna numaina kaplamani Magnaki, Tadoktugi Pau Pambuga police Tawpam the sanction Bugaludina, Makwe any Manakpa hospital, Amada Pukat Kenesu, Paus, Namakatana Fundurakli. Kuki Tawong CNPO na akan mamona condemn directly. Say Sigi, how keep a February Mangagi Tilpung Aniga Mini Fuga Nipanom Taba Matamda, Sandel district Sakpi Karong subdivision Gimakada Liba, Kanan Kuki Belis, the Kuki volunteers singna, Ainia the Mamon, Gariama, Hijack Tokiba Dubu, Sandel Naga People's France CNPO na akan mamona condemn directly. CNPO na Tadurak Basiola Sinamakata na Hai, Hijack Tokiba, JCB Ahumdi X vehicle number MN04C0677 Sadong Kopi Kuldagi MK Rangkan Miso Takeover Magineri Lamdam Sida English and Kungo Doida Horakli Boki Miti conflict Sigi Horakpada Gari Eshi Lauraga Haibizang the Liba Assam Rifles came the Tamani Gari Mapuna Gari Sigi Chassis number engine number Yano Matauta documents in Pishin Kiedu Madu Pazana verification Torabamatung Assam Rifles Nagari Edu officially pithorakre adu say sigi February mangada kanan Kuki kulman Kuki volunteers na gari nampu de laukien su pauman makata na fongdorakli Kanglipaki Mairagi editorial Manipur Masia Tana Tugaina Bigi Honorabilisi Amatoina Lanthang Basungani Manipur Tuglibasi any Helagla Lalas Luciana Babara Sarkana Lopom Toko Taudando Nazi Power Logduna Lady Aduga Baralangana Lopom Toko Taudo Laudriba Karigino have the Miam give mute Odibe MLA Sing Amadi Lamdamasiki Mare Wagning Bani Haiduna Lady Miam Amato and a Punchinduna Lopom Toko Taudando Lobungam than a lady Basi quite electively Manipur Tugaina Ipong Pono Honorabilisi Yumdang Bana Kainava Oidiba Kuki illegal immigrants in any Hivasi Barat Langana Mayik Sing Kanglabani Adubangasi Pabuma Kugi Aran Tawong Si Barat Langan Maitiba Pina Velopom Toko Taudang Lauri Yamalali
ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ ꯍꯥꯏꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯆꯩꯔꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯈꯔꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯣꯡꯅ ꯂꯥꯎꯊꯣꯔꯛꯄ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯂꯝꯅꯤ ꯀꯨꯀꯤꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯂꯝꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯨꯞꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗ ꯐꯨꯔꯨꯞ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯨꯝꯗꯪꯕꯅ ꯀꯩꯅꯥꯕ ꯃꯩꯊꯤꯕ ꯄꯤꯅꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ ꯃꯁꯤꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯏꯁꯥꯒꯤ ꯐꯨꯔꯨꯞꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯧꯔꯤꯕ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯐꯣꯡꯅ ꯄꯥꯏꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯆꯍꯤ 5,000ꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯗꯅ ꯑꯁꯨꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯃꯇꯝ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 60ꯒꯤ MLAꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯅ MLA 60 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ MLA 10ꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯐꯥꯎꯕꯗ MLA 50ꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 35 ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯥꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯊꯤꯡꯅꯕꯁꯨ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯏꯟꯗꯤꯌꯥꯗ ꯏꯪ 2013ꯗꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥ ꯍꯧꯗꯣꯛꯈ꯭ꯔꯕꯁꯨ ꯁ꯭ꯀꯤꯜ ꯏꯟꯗꯦꯛꯁ ꯆꯥꯗ 4.69 ꯈꯛꯇ ꯑꯣꯏꯔꯤ ꯑꯃꯨꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 50 ꯆꯍꯤ 15 ꯃꯈꯥꯗ ꯂꯩꯕ ꯅꯍꯥꯁꯤꯡꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯪ 2015ꯗꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥ ꯍꯧꯗꯣꯛꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯦꯛꯁ ꯑꯁꯤ ꯁꯨꯞꯅꯗꯒꯤ ꯆꯥꯗ 4.69 ꯈꯛꯇ ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯖꯄꯥꯟꯅ ꯆꯥꯗ 80 ꯑꯣꯏꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅ ꯗꯣꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩ DFO ꯆꯥꯟꯗꯦꯜꯗ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯋꯥꯔꯜ ꯌꯨꯠ ꯁ꯭ꯀꯤꯜ ꯗꯦꯒꯤ ꯊꯧꯔꯝ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯋꯥ ꯆꯤꯡꯅꯤꯡꯗ ꯂꯩꯕ ꯁꯦꯟꯠ ꯄꯣꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯐꯣꯔꯦꯁꯠ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯄꯨꯟꯅ 1,200 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯗꯣꯛꯇꯔ N ꯃꯣꯅꯥꯜ ꯃꯩꯇꯩ DFO ꯆꯥꯟꯗꯦꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯥꯗꯔ ꯕꯦꯟꯖꯥꯃꯤꯟꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯂꯟ ꯊꯧꯔꯝꯗ ꯉꯁꯤꯒꯤ ꯊꯝꯂꯤꯕ ꯊꯤꯝ ꯌꯨꯠ ꯏꯝꯄꯥꯋꯔꯃꯦꯟꯠ ꯊ꯭ꯔꯨ AI ꯑꯦꯟ ꯗꯤꯖꯤꯇꯦꯜ ꯁ꯭ꯀꯤꯜꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯀꯟꯕꯗ AI ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯁ꯭ꯀꯤꯜꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯣꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩ DFO ꯆꯥꯟꯗꯦꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯌꯥꯎꯅ ꯖꯤꯕꯁꯤꯡꯕꯨ ꯍꯤꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥ ꯂꯩꯔꯦꯝꯕꯤꯒ ꯀꯌꯥ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯄꯤꯕ ꯇꯥꯕꯅꯤ ꯉꯁꯤ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 50 ꯆꯍꯤ 15 ꯃꯈꯥꯗ ꯂꯩꯕ ꯅꯍꯥꯁꯤꯡꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯪ 2013ꯗꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯤꯌꯥ ꯍꯧꯗꯣꯛꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯀꯤꯜ ꯏꯟꯗꯦꯛꯁ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯆꯥꯗ 4.69 ꯈꯛꯇ ꯑꯣꯏꯔꯤ ꯑꯗꯨꯒ
ꯀꯣꯔꯆꯥꯗ ꯃꯧꯗ꯭ꯔꯥ ꯑꯃꯗꯤ ꯖꯄꯥꯟꯅ ꯆꯥꯗ ꯃꯥꯔꯐꯨ ꯑꯣꯏꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯄꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ ꯑꯗꯨꯕꯨ ꯑꯐꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯣꯔꯝ ꯑꯃ ꯊꯤꯗꯣꯛꯄ ꯆꯪꯏ ꯃꯁꯤꯗꯅꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯂꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯃꯔꯝꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯁ꯭ꯀꯤꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ ꯍꯩꯔꯣꯛꯀꯤ ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯚꯤ ꯚꯤꯍꯤꯀꯜꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯂꯤ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯗꯨꯅ ꯂꯩꯔꯛꯂꯕ ꯍꯩꯔꯣꯛ ꯄꯥꯠ 3 ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁꯦꯝꯂꯝꯕꯅ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤ ꯄꯣꯠꯍꯣꯜ ꯃꯌꯥꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯚꯤ ꯚꯤꯍꯤꯀꯜꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯚꯤ ꯚꯤꯍꯤꯀꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯇꯨꯔꯦꯜꯗꯒꯤ ꯅꯨꯡꯆꯥꯛ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯏꯂꯥꯁ ꯊꯥꯔꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯀꯥꯏꯗꯨꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯍꯜꯂꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯌꯥꯎꯅ ꯂꯤꯇꯥꯟ ꯋꯥꯡꯃ ꯑꯃꯗꯤ ꯏꯉꯥꯡꯂꯣꯛꯀꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟ ꯀ꯭ꯂꯕ ꯍꯩꯔꯣꯛ ꯂꯤꯇꯥꯟ ꯋꯥꯡꯃ ꯑꯃꯗꯤ ꯏꯉꯥꯡꯂꯣꯛ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯌꯨꯠ ꯀ꯭ꯂꯕ ꯌꯥꯎꯅ ꯃꯩꯔꯥ ꯄꯥꯏꯕꯁꯤꯡꯅ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯚꯤ ꯚꯤꯍꯤꯀꯜꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯑꯐꯕꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯖꯒꯗꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ